ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯔꯒ ꯆꯥꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯇꯣꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ, ꯃꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯇꯣꯝꯆꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ, ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯗꯦ꯫ ꯂꯥꯏꯖ ꯍꯤꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯆꯅꯨ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ?" "ꯍꯣꯏ ꯏꯆꯦ." "ꯁꯦ ꯏꯟꯁꯥꯡꯁꯦ ꯊꯝꯖꯤꯜꯂꯨ." "ꯁꯔꯦꯡ ꯊꯣꯡꯕꯅꯦ, ꯑꯗꯣ ꯈꯨꯔꯥꯇꯣꯟꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈꯤꯒꯦ?" "ꯏꯆꯦ, ꯄꯥꯕꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯍꯧꯔꯣ, ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯏꯆꯦ." ꯂꯥꯏꯖꯗꯨ ꯆꯠꯈꯤ꯫ ꯆꯅꯨꯗꯨ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ "ꯏꯆꯦ ꯂꯥꯏꯖꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ, ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯄꯣꯛꯄꯤꯔꯝꯃꯤꯗꯀꯣ꯫ ꯑꯩꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯂꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯐꯪꯂꯔꯣꯏ." ꯑꯗꯨꯝꯅ ꯆꯅꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯣꯝꯆꯥꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯅꯨ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯏꯄꯥꯁꯤ ꯆꯥꯛ ꯆꯥꯔꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ." "ꯂꯣꯏꯗꯣꯔꯦ ꯄꯥꯕ, ꯑꯗꯣ ꯄꯥꯕ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯂꯥꯏꯔꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ." ꯇꯣꯝꯆꯥ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯒꯤ ꯕꯥꯖꯤꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯏꯄꯥ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯈꯤꯒꯦ, ꯆꯥꯛꯇꯣ ꯊꯤꯅꯅꯕ ꯇꯧꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯅꯨꯗꯨ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ, "ꯏꯆꯦ, ꯑꯣ ꯏꯆꯦ." ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ, "ꯆꯅꯨ, ꯏꯆꯦ ꯀꯥꯗ ꯂꯩꯌꯦ, ꯍꯦꯛꯇ ꯆꯪꯉꯛꯑꯣ." ꯆꯅꯨꯁꯨ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯖ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯗꯨ ꯆꯪꯂꯛꯄꯒ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤꯗꯤ." ꯂꯥꯏꯖ ꯆꯅꯨꯗ ꯌꯦꯡꯗꯨꯅ, "ꯆꯅꯨ, ꯅꯪꯕꯨ ꯁꯨꯝ ꯀꯣꯏꯔꯛꯏꯔꯣ, ꯅꯠꯇ꯭ꯔꯒ ꯀꯩ ꯂꯩꯒꯦ?" "ꯏꯆꯦ, ꯌꯨꯝꯗ ꯏꯊꯟꯗ ꯂꯩꯕꯗꯣ ꯇꯜꯂꯤꯅ ꯀꯣꯏꯔꯛꯄꯅꯤ, ꯄꯥꯕꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯐꯤꯁꯤꯡꯁꯦ ꯊꯨꯞꯄ ꯂꯣꯏꯔꯒꯅꯦ, ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦ, ꯕꯥꯖꯤꯒ ꯏꯃꯥꯕꯣꯛꯀꯗꯤ?" "ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯌꯦ." "ꯏꯆꯦ, ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯤ." ꯂꯥꯏꯖ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯒꯤ ꯄꯥꯝꯃꯤꯕ? ꯏꯆꯦꯗꯤ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯗꯤ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯁꯦꯠꯄ ꯐꯪꯗꯦ, ꯆꯥꯅꯤꯡꯕ ꯀꯌా ꯑꯃꯁꯨ ꯆꯥꯕ ꯐꯪꯗꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ." ꯂꯥꯏꯖ ꯆꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯅꯨ, ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯧꯕ ꯌꯥꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜ ꯏꯪꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯨꯅꯤ." "ꯏꯆꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯤ꯫ ꯏꯆꯦꯅ ꯑꯩ ꯑꯣꯏꯔꯝꯂꯕ, ꯏꯆꯦꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯏꯆꯦꯁꯨ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ." ꯂꯥꯏꯖ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯥ?" ꯆꯅꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯌꯥꯒꯗ꯭ꯔꯅꯤ ꯏꯆꯦ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅꯕꯕꯣ?" "ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ! ꯂꯥꯎ, ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯎꯔꯁꯤ꯫ ꯉꯔꯥꯡ ꯄꯥꯕꯅ ꯄꯥꯠꯇꯒꯤꯅꯦ ꯊꯝꯕꯧ ꯍꯦꯛꯂꯛꯄꯒꯤ ꯊꯝꯕꯧꯁꯨ ꯃꯌꯥꯝ ꯂꯩꯍꯧꯕꯅꯤ." "ꯍꯣꯏ ꯏꯆꯦ." ꯂꯥꯏꯖꯒ ꯆꯅꯨꯒ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯣꯔꯣꯛ ꯁꯥꯔꯗꯨꯅ ꯍꯥ ꯍꯥ ꯀꯥꯝꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯀꯩꯝꯇ ꯇꯧꯔꯝꯗꯦ꯫ "ꯆꯅꯨ,
ꯅꯪꯗꯤ ꯃꯣꯔꯣꯛꯁꯤꯕꯨ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯑꯁ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯏꯆꯦ ꯁꯤꯕꯨ ꯀꯥꯏꯗ ꯃꯣꯔꯣꯛ ꯁꯥꯏꯅꯣ? ꯑꯩꯗꯤ ꯃꯣꯔꯣꯛ ꯈꯔꯒ ꯍꯥꯞꯆꯤꯟꯒꯦ ꯈꯜꯂꯤꯉꯩꯁꯤꯗ꯫ ꯑꯁ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯆꯥꯕ ꯖꯥꯠꯅꯤꯍꯦ꯫ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ꯫ ꯑꯁ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯆꯅꯨꯒꯗꯨ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯃꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯒꯁꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯗꯅ? ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯏꯃꯥꯕꯣꯛ ꯍꯣꯏ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯨꯕꯨ ꯀꯩ ꯂꯩꯔꯨꯏꯅꯣ? ꯅꯆꯦꯒꯤꯅꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯤ ꯂꯩꯔꯨꯕꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯒꯗꯧꯔ ꯃꯥꯜꯂꯤ꯫ ꯅꯪꯒꯤꯅꯦ ꯏꯃꯥꯕꯣꯛꯅ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯐꯤꯗꯨ ꯆꯅꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤꯁꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯆꯅꯨꯗꯤ ꯃꯥꯒꯤ ꯂꯩꯔꯛꯂꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯂꯥꯏꯖꯒꯤ ꯐꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯂꯝꯃꯤ꯫ ꯊꯕꯥꯅ ꯆꯅꯨ ꯅꯪꯕꯨ ꯐꯤꯗꯨꯕꯨ ꯄꯥꯝꯗ꯭ꯔꯕꯣ? ꯏꯃꯥꯕꯣꯛ ꯑꯩꯗꯤ ꯏꯆꯦꯒꯤꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯊꯕꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯅꯆꯦꯒꯤꯁꯤ ꯂꯧꯔꯣ, ꯑꯗꯨꯅꯅꯦ ꯅꯆꯦꯅ ꯏꯟꯖꯔꯅꯤ꯫ ꯆꯅꯨꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯤ ꯐꯪꯂꯕ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯕꯥꯅ ꯆꯅꯨꯕꯨꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯅꯪ ꯅꯄꯥꯅ ꯀꯧꯔ ꯃꯥꯜꯂꯤꯅꯦꯍꯦ, ꯑꯃꯨꯛꯇ ꯆꯠꯂꯒꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯂꯨꯆꯣꯗꯅ꯫ ꯍꯣꯏ ꯕꯥꯖꯤ ꯑꯩ ꯍꯪꯉꯨꯔꯒꯦ꯫ ꯆꯅꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯗꯣ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯕꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃꯠꯇ ꯄꯨꯊꯣꯔꯛꯑꯣ, ꯆꯣꯠꯅ ꯆꯣꯠꯅ ꯏꯃꯨꯡꯗ ꯆꯪꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯏ ꯄꯨꯊꯣꯔꯛꯀꯦ ꯄꯥꯕꯥ꯫ ꯆꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯥ ꯈꯨꯗꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯕꯥꯔꯇꯤꯟꯁꯤꯃꯇꯪ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯂꯥꯛꯈꯠꯂꯝꯃꯨ꯫ ꯆꯅꯨꯗꯨ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯥꯔꯇꯤꯟꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯣꯟꯊꯕ ꯑꯗꯨꯗ ꯃꯥꯒꯤ ꯁꯅꯥꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯥꯒꯤ ꯁꯅꯥ ꯇꯥꯈꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯆꯅꯨꯅ ꯐꯅ ꯊꯤꯔꯕꯁꯨ ꯁꯅꯥ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯆꯅꯨ ꯀꯞꯂꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯁꯅꯥꯅꯤ, ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯤꯕ ꯍꯪꯉꯣꯏ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯆꯅꯨ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯁꯅꯥꯗꯣ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯀꯞꯂꯤꯕꯗꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯐꯪꯅꯅꯕ ꯊꯤꯕꯤꯔꯛꯂꯒꯦ, ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯋꯥꯁꯛ ꯑꯃꯗꯤ ꯁꯛꯄ ꯇꯥꯏ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯁꯛ? ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯗꯨ ꯅꯪꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯑꯩꯕꯨ ꯊꯝꯕ, ꯑꯗꯨ ꯑꯣꯏꯔꯦ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯌꯥꯔꯦ, ꯑꯩꯅ ꯋꯥꯁꯛꯂꯦ꯫ ꯅꯪꯅ ꯁꯅꯥꯗꯨ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯊꯝꯒꯅꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯄꯗ ꯁꯅꯥꯗꯨ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯆꯅꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯆꯤꯛꯂꯤꯕ ꯁꯅꯥꯗꯨ ꯂꯧꯗꯨꯅ ꯃꯅꯥꯗ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯁꯣꯛꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯨꯕꯤꯌꯨ꯫ ꯍꯦ ꯁꯛꯊꯤꯕ ꯍꯪꯉꯣꯏ, ꯅꯪꯗꯤ ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯑꯗꯨꯝ ꯂꯩꯌꯨ, ꯊꯤꯔꯤꯕ ꯈꯨꯊꯤꯗꯨꯒ꯫ ꯍꯪꯉꯣꯏꯗꯨ ꯌꯥꯝꯅ ꯉꯛꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥꯁꯦ ꯐꯪꯅꯅꯕ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯅꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯣꯝꯆꯥꯁꯨ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯀꯟꯅ ꯇꯤꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯥꯅ ꯆꯅꯨ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ, ꯏꯄꯥꯗꯤ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯄꯥꯕꯥ꯫ ꯆꯅꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯅꯨꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫
ꯃꯈꯥꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯒ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯨ ꯄꯨꯗꯕ꯫ ꯆꯅꯨ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯅꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯇꯣꯝꯆꯥꯁꯨ ꯃꯈ꯭ꯋꯥꯡꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯩ ꯆꯅꯨ, ꯀꯅꯥꯅꯣꯅꯦ ꯂꯥꯛꯂꯤꯗꯨꯕꯣ? ꯄꯥꯕꯥ, ꯍꯪꯉꯣꯏꯅꯦ꯫ ꯍꯪꯉꯣꯏ ꯑꯗꯨꯅ, ꯄꯥꯕꯥ, ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯗꯣ ꯊꯤꯕ ꯐꯪꯂꯕꯗꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯊꯝꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯒ ꯑꯩꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯆꯅꯨ, ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯇ꯭ꯔꯤꯕꯅꯣ? ꯍꯪꯉꯣꯏ ꯑꯁꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯛꯎ꯫ ꯎꯄꯥꯏ ꯂꯩꯇꯦ ꯆꯅꯨꯁꯨ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯪꯉꯣꯏ ꯑꯗꯨꯅ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯇꯣꯝꯆꯥꯅ, ꯆꯅꯨ, ꯍꯪꯉꯣꯏꯁꯨ ꯆꯥꯛ ꯂꯥꯝꯂ ꯃꯥꯜꯂꯦ, ꯍꯪꯉꯣꯏ ꯑꯁꯤꯒꯤ ꯆꯥꯛ ꯂꯧꯊꯣꯛꯂꯨꯆꯣ꯫ ꯆꯅꯨꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯔꯞ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥꯛ ꯈꯔ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄ꯭ꯂꯦꯠꯇꯨ ꯏꯟꯁꯤꯜꯂꯤ꯫ ꯁꯦ, ꯆꯥꯔꯣ, ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ, ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏ꯫ ꯆꯅꯨ ꯁꯥꯎꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯇꯣꯝꯆꯥꯅ, ꯆꯅꯨ, ꯅꯪꯒꯤ ꯆꯥꯛꯇꯨ ꯊꯤꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ, ꯏꯄꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯔꯒꯦ꯫ ꯆꯅꯨꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯇꯨꯝꯕꯒꯤ ꯃꯇꯝꯅꯤ꯫ ꯆꯅꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯆꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯆꯅꯨ ꯍꯪꯉꯣꯏ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯤ? ꯅꯪꯒꯤ ꯐꯃꯨꯡꯗꯨꯗ ꯑꯩꯁꯨ ꯇꯨꯝꯒꯦ꯫ ꯅꯪ ꯐꯃꯨꯡꯗ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ꯭ꯔꯥ? ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕు ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯍꯪꯉꯣꯏꯗꯨ ꯂꯥꯏꯖꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯇꯨꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯪꯉꯣꯏ ꯑꯗꯨ ꯆꯅꯨꯅ ꯂꯥꯛꯇꯅ ꯂꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯍꯪꯉꯣꯏꯁꯤꯗꯤ ꯁꯣꯛꯂꯦꯗꯅ꯫ ꯂꯥꯏꯖ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯟꯕꯗ ꯂꯥꯏꯖꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯨꯝꯂꯝꯂꯤꯕ? ꯅꯨꯄꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯦꯗꯅ꯫ ꯂꯥꯏꯖ, ꯑꯩꯍꯥꯛꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅꯤ꯫ ꯀꯔꯤ? ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅꯤ ꯍꯥꯏꯕ? ꯃꯥꯅꯤ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯞꯇꯒꯤ ꯍꯪꯉꯣꯏ ꯑꯣꯟꯈꯤꯕꯅꯤ꯫ ꯂꯥꯏꯖ ꯈꯪꯅꯤꯡꯅ, ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯞꯇꯒꯤ ꯍꯪꯉꯣꯏ ꯑꯣꯜꯂꯤꯕ? ꯅꯣꯡꯃ ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯅꯩꯈꯥꯏꯔꯨꯕꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯍꯪꯉꯣꯏ ꯑꯣꯜꯂꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ, ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯆꯅꯨ ꯍꯣꯏꯗꯁꯨ ꯆꯪꯂꯨꯔꯦ꯫ ꯑꯩꯕꯨ ꯁꯛꯊꯤꯕ ꯍꯪꯉꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯉꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯂꯦ꯫ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ꯫ ꯅꯪꯒꯤ ꯂꯃꯟ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯅꯤ? ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯝꯅ ꯇꯣꯜꯂꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯄꯥꯔꯤ ꯂꯥꯏꯖꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯂꯥꯏꯖ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯪꯅ ꯀꯔꯤ ꯈꯟꯕꯒꯦ? ꯂꯥꯏꯖꯁꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯌꯨ꯫ ꯂꯥꯏꯖ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯅꯪꯅꯤ꯫
ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯏꯖꯒ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯥꯏꯖꯒ ꯆꯅꯨꯒꯗꯨ ꯖꯒꯣꯏ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯕꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ "ꯏꯆꯦ, ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯨꯔꯁꯤ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯖꯒꯣꯏꯁꯨ ꯂꯣꯏꯈ꯭ꯔꯅꯤ"꯫ "ꯆꯅꯨ, ꯅꯪ ꯌꯥꯎꯔꯨꯔꯣ, ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯎꯔꯒꯦ"꯫ "ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯔꯨꯔꯒꯦ"꯫ ꯆꯅꯨꯗꯨ ꯖꯒꯣꯏ ꯁꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯎꯕꯗ ꯃꯍꯩ ꯃꯍꯩ ꯂꯥꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯈ꯭ꯔꯦ꯫ ꯖꯒꯣꯏ ꯁꯥꯅꯤꯒ ꯈꯪꯈꯤꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯆꯅꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯄꯥꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯂꯥꯏꯖ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯔꯥꯖꯀꯨꯃꯥꯔꯒ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯏꯖꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯨꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯧꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯇꯩ ꯑꯃꯠꯇ ꯌꯦꯡꯗꯅ ꯂꯥꯏꯖꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯆꯅꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯗꯨꯁꯨ ꯂꯣꯏꯗꯨꯅ ꯂꯥꯏꯖꯒ ꯆꯅꯨꯒꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯏꯖꯅ ꯍꯜꯂꯛꯀꯗꯕ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯁꯝ ꯃꯅꯥꯗꯨ ꯐꯠ ꯐꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯗꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ"꯫ ꯆꯅꯨꯗꯨ ꯔꯥꯖꯀꯨꯃꯥꯔꯒ ꯃꯆꯦ ꯂꯥꯏꯖꯒꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯖ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯍꯩꯇꯦꯗ ꯔꯥꯖꯀꯨꯃꯥꯔ"꯫ "ꯑꯗꯨꯛ ꯌꯥꯝ ꯍꯩꯔꯤꯗꯨꯕꯨ? ꯑꯗꯨ ꯊꯦꯡꯉꯤ, ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ, ꯆꯪꯉꯣꯀꯣ"꯫ "ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ"꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯐꯖꯅ ꯆꯠꯄꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯆꯅꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯪ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯔꯕ꯭ꯔꯣ"? "ꯅꯨꯡꯁꯤꯅꯩꯌꯦ"꯫ "ꯏꯆꯦꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕ"? ꯂꯥꯏꯖꯅ ꯆꯅꯨꯕꯨ ꯆꯝꯅ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯍꯪꯉꯣꯏꯗꯒꯤ ꯃꯤ ꯑꯣꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯅꯨꯗ ꯂꯤꯔꯝꯃꯤ꯫ ꯆꯅꯨꯗꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ "ꯆꯅꯨ, ꯏꯆꯦ ꯆꯪꯂꯒꯦ, ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯣꯀꯣ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤ꯫ ꯆꯅꯨꯗꯤ ꯂꯥꯏꯖꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤꯕꯗꯨ ꯎꯔꯒ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯆꯅꯨꯗꯨ ꯋꯥꯈꯜ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ "ꯍꯪꯉꯣꯏꯗꯣ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤ, ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯤ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯒꯅꯤ? ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯈꯣꯏꯗ ꯆꯠꯂꯒ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒ ꯇꯥꯟꯅꯔꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯅꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯏꯃꯥꯒ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯒꯦ"? ꯆꯅꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯆꯅꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯆꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯏꯆꯦꯒ ꯑꯃꯨꯛꯇ ꯀꯥꯏꯅꯍꯟꯕꯤꯌꯨ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯄꯥꯝꯕꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ"꯫ ꯀꯕꯣꯛꯂꯩ ꯅꯣꯛꯂꯒ, "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯒꯅꯤ"? ꯆꯅꯨꯅ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯕꯣꯛꯂꯩꯗ ꯄꯤꯔꯝꯃꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯁꯅꯥꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯏꯃꯥ ꯃꯥꯏꯕꯤꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯑꯩꯅ ꯄꯤꯖꯒꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ꯫ ꯄꯣꯠꯁꯛꯁꯦ ꯅꯪꯒꯤ ꯅꯆꯦꯒꯤ ꯃꯣꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯜꯂꯨ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯅꯆꯦꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ"꯫
ꯆꯅꯨ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯅꯨ ꯀꯕꯣꯛꯂꯩꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛꯇꯨ ꯆꯦꯛꯁꯤꯟꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯆꯅꯨ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" "ꯕꯥꯕꯥ, ꯑꯩ ꯇꯣꯝꯕꯤ ꯈꯣꯏꯗ ꯆꯠꯂꯨꯕꯅꯦ꯫ ꯅꯃꯥꯕꯣꯛ ꯂꯥꯛꯂꯝꯕꯅꯤ꯫ ꯅꯆꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯅꯕ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ, ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯣ." ꯆꯅꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯆꯅꯨꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯥꯕꯥ ꯑꯣꯏꯅ ꯆꯠꯂꯨꯔꯣ, ꯑꯩꯗꯤ ꯌꯨꯝꯗ ꯄꯣꯊꯥꯍꯧꯔꯒꯦ." "ꯍꯩ, ꯅꯪ ꯆꯠꯇ꯭ꯔꯕꯗꯤ ꯅꯆꯦꯒ ꯅꯃꯥꯕꯣꯛꯀꯅ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯠꯄꯤꯔꯨꯆꯣ." ꯆꯅꯨꯗꯨ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯅꯆꯥꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯃꯤꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ?" ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯆꯥꯅ ꯋꯥ ꯑꯃꯨꯛ ꯁꯥꯡꯊꯔꯨꯗ꯭ꯔꯦ꯫ "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯨꯔꯅꯨ, ꯏꯄꯥ ꯉꯥꯏꯍꯥꯛ ꯆꯪꯂꯨꯈꯤꯒꯦ." ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯆꯅꯨ ꯁꯥꯎꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯏꯆꯦꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅ, ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯩꯒꯤꯅꯤ, ꯔꯥꯖꯀꯨꯃꯥꯔꯅ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯇꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯍꯟꯈ꯭ꯔꯦ꯫ ꯆꯅꯨ ꯃꯤ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯗꯨ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯆꯦ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ?" "ꯆꯨꯝꯃꯦ ꯏꯆꯦ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯏꯆꯦꯅꯒ ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯗꯣ ꯌꯥꯝ ꯄꯛꯆꯅꯤ꯫ ꯑꯗꯣ ꯆꯅꯨ, ꯍꯌꯦꯡ ꯏꯆꯦꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯕꯥꯕꯥꯒ ꯏꯃꯥꯒꯕꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ." "ꯏꯆꯦ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯅꯥꯎꯋꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯗꯤ ꯏꯃꯥꯕꯣꯛꯀ ꯕꯥꯖꯤꯒꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ." ꯆꯅꯨꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯈꯪꯍꯧꯗꯅ ꯂꯥꯏꯖꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯆꯅꯨꯗ ꯌꯦꯡꯗꯨꯅ, "ꯆꯅꯨ, ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ. ꯑꯗꯣ ꯈꯨꯔꯥꯇꯣꯟꯒ ꯅꯪꯒꯩꯒ ꯆꯥꯛꯁꯤꯗ ꯍꯥꯞꯂꯕꯅꯤꯀꯣ." "ꯍꯣꯏ ꯏꯆꯦ." ꯂꯥꯏꯖꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯆꯅꯨ ꯇꯟꯖꯥ ꯐꯪꯂꯤ ꯈꯟꯗꯨꯅ ꯐꯅꯦꯛ ꯐꯤꯔꯩꯗꯒꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯅ ꯄꯤꯔꯛꯄ ꯄꯣꯠꯁꯛꯇꯨ ꯃꯆꯦꯒꯤ ꯃꯣꯟꯗꯨ ꯈꯔ ꯁꯦꯒꯥꯏꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯗꯨ ꯌꯦꯇꯨꯝ ꯇꯧꯔꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯐꯣꯠꯆꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯥꯏꯖꯒꯤ ꯃꯪꯗ ꯑꯀꯤ ꯑꯀꯤꯕ ꯃꯪ ꯀꯌꯥ ꯑꯃ ꯃꯪꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔ, ꯅꯨꯃꯤꯠ ꯈꯔ ꯂꯩꯕꯒꯗꯤ ꯂꯥꯏꯖꯗꯨ ꯋꯥꯈꯜ ꯆꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯒ ꯊꯕꯥꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯅꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ "ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯕ? ꯏꯆꯦꯅ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯅ ꯏꯆꯦ ꯄꯥꯝꯃꯛꯑꯔꯣꯏ꯫ ꯑꯩꯅ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯐꯥꯕ ꯇꯥꯔꯦꯗꯅ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯆꯅꯨ ꯑꯩꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯂꯥꯏꯖꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯗ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯖꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯏꯖꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ! ꯏꯃꯥ! ꯏꯃꯥ!" ꯊꯕꯥꯁꯨ ꯃꯆꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ?" ꯂꯥꯏꯖꯗꯨ ꯃꯃꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ, "ꯏꯃꯥ, ꯑꯩ ꯀꯤꯌꯦ ꯏꯃꯥ, ꯑꯩ ꯀꯤꯌꯦ ꯏꯃꯥ." "ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯨ." "ꯏꯃꯥ, ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯅꯤ ꯑꯩꯒꯤ ꯃꯪꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯕꯨ ꯀꯤꯍꯟꯕꯗꯣ꯫ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯏꯅꯤ꯫ ꯏꯃꯥ, ꯅꯨꯄꯥꯁꯤ ꯇꯥꯟꯊꯣꯛꯈꯣ, ꯏꯃꯥ, ꯃꯥ ꯇꯥꯟꯊꯣꯛꯈꯣ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯊꯦꯝꯂꯝꯃꯤ꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯞꯂꯤꯕꯗꯨꯗꯤ꯫ ꯂꯥꯛꯂꯤꯕꯁꯦ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅꯤ, ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫
ꯏꯃꯥ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯑꯩ ꯀꯤꯌꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯊꯣꯛꯂꯛꯄꯗ ꯆꯅꯨꯗꯨ ꯂꯥꯏꯖꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯥꯝꯂꯝꯃꯤ ꯆꯅꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔꯒ ꯏꯆꯦꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯏꯆꯦꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯒ ꯏꯆꯦꯒ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ ꯂꯨꯍꯣꯡꯂꯕꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯉꯥꯎꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯕꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛ प्रꯖꯥꯅ ꯅꯣꯛꯅꯤꯡꯕꯁꯨ ꯅꯣꯛꯅꯖꯁꯅꯨ ꯃꯗꯨꯗ ꯑꯩꯅ ꯀꯤꯗꯨꯅ ꯑꯩꯒꯤ ꯂꯥꯏꯖꯕꯨ ꯃꯤꯔꯥꯏꯒꯗꯕ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯅ ꯏꯆꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦꯅꯗꯤ ꯔꯥꯖꯀꯨꯃꯥꯔ ꯎꯕꯗ ꯀꯤꯔꯤꯕꯁꯤꯗꯤ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯆꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯖꯅ ꯃꯥ ꯎꯕꯗ ꯀꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯅꯕ ꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯆꯅꯨ ꯅꯪꯁꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯖꯅ ꯑꯩꯕꯨ ꯎꯕꯗ ꯀꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯆꯅꯨꯗꯨ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯍꯩꯗꯨꯅ ꯏꯆꯦꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯤ ꯍꯥꯏꯕ ꯈꯪꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯔꯧ ꯂꯩꯅ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯔꯝꯕ ꯋꯥꯍꯩꯗ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯑꯣꯟꯒꯅꯤ ꯆꯅꯨꯗꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯄꯥꯈꯠꯄꯅꯁꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯆꯅꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯆꯨꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯅ ꯍꯥꯏꯌꯨ ꯂꯥꯏꯖꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯪꯅ ꯑꯣꯏꯍꯟꯕ ꯅꯠꯇꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ ꯆꯅꯨꯁꯨ ꯀꯤꯕꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯅ ꯂꯥꯟꯃꯤꯁꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯥꯖꯤꯜꯂꯨ ꯑꯁꯨꯝꯅ ꯆꯅꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯆꯅꯨꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯝꯃꯤ